ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯦꯝꯆꯥ ꯑꯅꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤꯅꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯃꯅꯤꯗꯤ ꯅꯨꯄꯤ ꯊꯤꯔꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯨꯈꯣꯏꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤ꯫ ꯀꯨꯟꯖꯣꯅ, ꯍꯥꯏ, ꯅꯣꯏꯕꯨ ꯀꯗꯥꯏ ꯀꯗꯥꯏ ꯂꯩꯒꯦꯅꯦꯍꯦ? ꯑꯩꯅ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏꯗꯕꯅꯤ꯫ ꯍꯥꯏ ꯃꯃꯥ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦꯅꯦ? ꯂꯥꯎꯅꯦꯍꯦ! ꯃꯦꯝꯆꯥꯅ, ꯍꯣ ꯇꯥꯔꯦ ꯇꯥꯔꯦ꯫ ꯀꯩꯅꯣ ꯍꯟꯖꯤꯜꯂꯛꯂꯒ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯗꯨꯕꯣ? ꯀꯔꯤ ꯇꯧꯔꯒꯦ? ꯅꯠꯇꯦ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯕ? ꯍꯥꯏ, ꯅꯆꯥꯁꯤꯡꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯅꯈ꯭ꯔꯦ? ꯑꯃꯠꯇ ꯎꯗꯦꯅ꯫ ꯑꯣ, ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯧꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥꯁꯨ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯌꯨꯝꯁꯤꯕꯨ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯑꯌꯨꯛ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯏꯆꯥꯁꯤꯡꯗꯨ ꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯁꯅꯥꯔꯩ ꯏꯃꯨꯡꯗꯨꯗ ꯃꯀꯨ ꯃꯅꯦꯝ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯕꯤꯅꯤ꯫ ꯅꯣꯡꯃꯇ ꯃꯊꯛ ꯊꯣꯡꯕꯗ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯖꯗꯦ꯫ ꯁꯅꯥꯔꯩꯅ, ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯕꯥꯖꯤ, ꯅꯃꯧꯁꯤꯗ ꯂꯩꯖꯔꯤ꯫ ꯏꯃꯨꯡꯗ ꯊꯕꯛ ꯈꯤꯇꯪ ꯂꯣꯏꯁꯤꯟꯖꯔꯨꯕꯅꯤ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯕꯥꯖꯤ? ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ ꯍꯥꯏꯗꯅ ꯀꯧꯕꯅꯤꯗ꯫ ꯃꯅꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯅꯆꯥꯅꯤꯄꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯕꯥꯖꯤ꯫ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯉꯟꯅ? ꯅꯠꯇꯦ, ꯃꯥꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯅꯤꯅꯦ꯫ ꯕꯥꯖꯤꯌꯥ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤꯌꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ꯫ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯕꯥꯖꯤ, ꯑꯩ ꯍꯧꯗꯣꯛꯆꯔꯨꯒꯦ꯫ ꯍꯥꯏ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯌꯨ, ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯃꯦꯝꯆꯥꯅ, ꯃꯣꯏ ꯕꯥꯖꯤꯌꯥ, ꯑꯩꯒꯤ ꯏꯃꯧꯁꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯌꯥꯝ ꯐꯩꯀꯣ꯫ ꯊꯛꯁꯤ ꯈꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯪꯂꯤꯕ, ꯂꯝꯆꯠ ꯁꯥꯖꯠꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯅꯣꯡꯃꯇ ꯂꯩꯀꯥꯏꯗ ꯆꯠꯄꯁꯨ ꯎꯗꯦ꯫ ꯑꯩꯅ ꯉꯥꯡꯂꯁꯨꯅꯦ ꯅꯣꯡꯃꯇ ꯈꯨꯝꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯍꯣꯠꯅꯕ, ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥꯁꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯥꯅꯤꯒꯤꯁꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯩ꯫ ꯈꯪꯗꯦꯗ, ꯃꯉꯣꯟꯗ ꯁꯤꯃꯗꯤ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯐꯝ ꯂꯩꯇꯦ꯫ ꯑꯩꯅꯕꯨ ꯄꯉꯥꯡꯗ ꯉꯥꯡꯕꯤꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯃꯧꯅꯕꯨ ꯁꯣꯏꯕ ꯍꯧꯅꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ? ꯑꯩꯅ ꯀꯛꯁꯤ ꯍꯛꯇꯨꯅ ꯊꯤꯖꯕ ꯏꯃꯧꯅꯤ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯂꯨꯈꯣꯏ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯂꯛꯂꯕ ꯀꯥꯟꯗꯨꯗ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯥꯖꯤꯌꯥ, ꯑꯩ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯍꯥꯏ ꯑꯇꯣꯝꯕ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯌꯥꯍꯧꯕꯨ ꯑꯗꯨꯛ ꯊꯦꯡꯅ ꯍꯧꯒꯠꯂꯕꯗꯤ ꯅꯆꯥꯗꯨ ꯌꯥꯔꯔꯣꯏꯅꯦꯍꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪ ꯑꯃ ꯏꯕꯣ ꯃꯤ ꯑꯣꯏꯔꯣꯏꯍꯦ꯫ ꯈꯣꯏ ꯕꯥꯖꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯉꯥꯡꯗ ꯉꯥꯡ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ? ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯍꯧꯗꯅꯕꯣ? ꯍꯥꯏ, ꯅꯃꯥꯒ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯉꯩꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯍꯧꯒꯗꯕꯅꯤꯅꯦ ꯑꯄꯪꯕ꯫ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯋꯥꯍꯧꯅꯤ ꯍꯥꯏꯕꯤꯕꯅꯤꯗ꯫ ꯑꯩꯗꯤ ꯁꯨꯛꯁꯨ ꯁꯨꯗ꯭ꯔꯁꯨ ꯌꯥꯏꯅ ꯕꯥꯖꯤ꯫ ꯑꯇꯣꯝꯕ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯄꯥꯅ ꯉꯥꯡꯕꯗ ꯍꯪꯒꯠꯅ ꯈꯨꯝꯒꯅꯨ꯫ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯔꯤꯅꯣ, ꯍꯥ? ꯁꯅꯥꯔꯩꯅ, ꯑꯩꯈꯣꯏ ꯂꯨꯈꯣꯏꯒꯤꯗꯤ ꯃꯇꯩ ꯃꯥꯏ ꯂꯩꯔꯤꯁꯤꯗꯤ, ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯅꯥꯎꯕꯨ ꯀꯔꯤꯁꯨ ꯋꯥꯍꯜꯂꯣꯏꯗ꯫ ꯑꯗꯨꯅꯦꯕ, ꯑꯩꯈꯣꯏ ꯇꯦꯝꯃ ꯂꯩꯔꯤꯉꯩ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯊꯤꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯏ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯀꯨꯟꯖꯣꯒꯤ ꯏꯃꯨꯡ ꯂꯥꯏꯔꯖꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯪ ꯀꯗꯥꯏ ꯂꯩꯒꯦ? ꯑꯩ ꯆꯠꯀꯗꯧꯔꯤ, ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯀꯦꯔꯣ? ꯀꯩ ꯍꯥꯏꯒꯦ ꯅꯨꯄꯥ? ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯏꯃꯥ ꯕꯥꯖꯤꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯀꯣ꯫ ꯆꯥꯛꯇꯤ ꯀꯃꯥꯏ ꯇꯧꯕ? ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯆꯥꯔꯒꯦ꯫ ꯏꯍꯦ, ꯏꯀꯥꯎ ꯑꯗꯣꯝꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯃꯥꯁꯨ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯅꯕꯅꯤ꯫ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯍꯧꯖꯤꯛꯇ ꯂꯩꯈꯤꯕꯅꯤꯅꯦ ꯃꯗꯨꯕꯨ꯫ ꯑꯇꯣꯝꯕ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯅꯪ ꯇꯥꯆꯧꯅ ꯀꯧꯔꯤꯅꯦꯍꯦ꯫ ꯏꯇꯩꯃ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯂꯥꯛꯑꯣ ꯁꯤꯗ ꯑꯃꯨꯛꯇ꯫ ꯀꯩꯗꯧꯔꯦ ꯏꯇꯩꯃ? ꯀꯩ ꯍꯥꯏꯕꯅꯣ? ꯃꯅꯤꯅ, ꯑꯇꯣꯝꯕ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡꯗꯧꯅ ꯄꯪꯂꯩ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤꯗ ꯅꯪꯁꯨ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯛ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯏꯃꯥ ꯕꯥꯖꯤꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ꯫ ꯇꯥꯆꯧ, ꯑꯩ ꯃꯗꯨ ꯍꯩꯗꯧ ꯃꯥꯟꯗꯦꯕꯨ꯫ ꯀꯔꯤ ꯍꯩꯇꯅꯤ ꯍꯥꯏꯒꯦ? ꯀꯅꯥꯕꯨ ꯍꯩꯅ ꯄꯣꯛꯂꯛꯄ ꯌꯥꯎꯒꯦ?
ꯁꯨꯝ ꯇꯧꯔꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯏꯁꯨ ꯑꯩ ꯇꯜꯂꯤ ꯇꯥꯆꯧ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯍꯥꯏꯕꯁꯦ ꯁꯨꯛꯂꯧ ꯂꯧꯔꯣꯏꯗꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯒ ꯀꯔꯤ ꯁꯨꯔꯒ ꯊꯥꯛꯀꯦ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯨꯕ ꯆꯠꯄ ꯇꯝꯍꯧꯒꯗꯕꯅꯤꯅꯦ ꯑꯩꯒꯤꯗꯤ ꯇꯥꯆꯧ ꯏꯇꯩꯃ ꯂꯩꯁꯤꯗꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯗꯦ ꯁꯅꯥꯔꯩꯅ ꯍꯣꯏꯗ ꯃꯣꯏ ꯇꯥꯆꯧ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤꯅꯤ ꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯉꯩꯗ ꯏꯅꯥꯎꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯅꯨꯄꯤ ꯅꯪꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯒꯗꯧꯔꯤꯅꯦ ꯅꯪꯅ ꯁꯨꯝ ꯅꯧ ꯆꯧꯍꯜꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯌꯥꯔꯤꯁꯤ ꯃꯣꯏ ꯇꯥꯆꯧ ꯆꯠꯄꯤꯔꯣ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯩꯍꯧꯔꯣ ꯍꯌꯦꯡꯗꯒꯤ ꯆꯠꯄ ꯌꯥꯎꯁꯤꯀꯣ ꯁꯅꯥꯔꯩꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯃꯥꯅ ꯆꯥꯒꯗꯕ ꯐꯥꯎꯕ ꯆꯥꯗꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯆꯥꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯤꯖꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯇꯣꯝꯕ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯧꯔꯤ ꯂꯨꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯆꯧ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯂꯣꯏꯁꯤꯜꯂꯣ ꯑꯁ ꯇꯜꯂꯦꯗ ꯇꯥꯆꯧ ꯍꯩ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯂꯧ ꯆꯠꯁꯤꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯅꯝꯗꯨꯅ ꯄꯨꯈꯤ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯃꯌꯥꯝꯕꯅ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯊꯕꯛ ꯁꯨꯕ ꯇꯝꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯇꯟꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯁꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯇꯤꯟꯅꯕ ꯃꯤꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤ ꯍꯥꯏꯅꯕꯒꯨꯝ ꯊꯕꯛ ꯁꯨꯕꯗ ꯇꯜꯂꯝꯕ ꯂꯨꯈꯣꯏ ꯉꯁꯤꯗꯤ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯔꯛꯏ ꯅꯣꯡꯃ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯂꯥꯎꯅꯦꯍꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦꯍꯦ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯑꯇꯣꯝꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯣꯏꯕꯥꯖꯤ ꯏꯍꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯨ ꯅꯪꯁꯤꯃ ꯅꯃꯥꯏ ꯊꯛꯈ꯭ꯔꯦꯍꯦ ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯣꯏꯕꯥꯖꯤꯅꯗꯤ ꯑꯇꯣꯝꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏ ꯑꯗꯨꯗꯤ ꯄꯥꯈꯠꯄ ꯇꯥꯕ ꯇꯞꯊꯧ ꯌꯦꯡꯉꯨ ꯑꯥꯗ ꯏꯪꯈꯣꯜ ꯇꯧꯔꯤꯁꯤ ꯀꯅꯥꯅ ꯌꯦꯡꯉꯨ ꯑꯩꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯤ ꯑꯩꯗꯤ ꯏꯉꯛꯉꯛꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯣꯏꯕꯥꯖꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯅꯠꯇꯦ ꯑꯁꯤꯕꯨ ꯂꯥꯏꯒ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯁꯅꯥꯔꯩꯁꯨ ꯃꯅꯤꯁꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯩ ꯃꯦꯝꯆꯥꯅ ꯑꯆꯧꯕ ꯑꯥꯗ ꯌꯣꯄꯥꯛ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜ ꯇꯧꯔꯤꯁꯤꯕꯨ ꯅꯠꯇꯦ ꯑꯁꯤꯕꯨ ꯂꯥꯏꯔ ꯃꯤꯔ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯏꯃꯥ ꯂꯥꯏ ꯑꯣꯏꯔꯦ ꯐꯔꯦ ꯃꯤ ꯑꯣꯏꯔꯦ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯕꯨ ꯁꯨꯕꯤꯔꯗꯤ ꯌꯥꯔꯤ ꯀꯩꯅꯣ ꯏꯃꯥ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯂꯨꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣ ꯂꯥꯏꯅꯦ ꯂꯥꯏ ꯑꯗꯨꯅ ꯂꯥꯏꯒꯤ ꯆꯥꯛꯊꯥ ꯄꯨꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯅ ꯇꯥꯍꯟꯒꯅꯤ ꯃꯦꯝꯆꯥꯅ ꯂꯥꯏꯕꯥꯎ ꯄꯤꯔꯛꯂꯦ ꯃꯣꯏꯕꯥꯖꯤ ꯍꯥꯏꯃꯧ ꯏꯁꯣꯔꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯔꯛꯎꯍꯦ ꯑꯁꯨꯝꯅ ꯂꯨꯈꯣꯏꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯩ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯅꯣꯡꯃꯗ ꯊꯕꯛ ꯁꯨ ꯍꯥꯏꯕꯗ ꯌꯥꯈꯤꯗ꯭ꯔꯕꯗꯨꯅ ꯍꯟꯗꯛ ꯊꯕꯛ ꯀꯟꯅ ꯁꯨꯒꯠꯂꯛꯄꯁꯤ ꯎꯕꯗ ꯃꯊꯃꯣꯏꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯈꯣꯏ ꯃꯥꯒꯤ ꯇꯥꯆꯧꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗꯨ ꯇꯣꯛꯂꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯤ ꯑꯃ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯇꯤꯟꯅꯕ ꯃꯤꯒꯤꯁꯨ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯃꯥꯒꯤ ꯇꯥꯆꯧꯒ ꯁꯨꯃꯤꯟꯅꯔꯤꯉꯩ ꯀꯔꯤꯁꯨ ꯉꯥꯎꯁꯤꯟꯅꯔꯝꯗꯕ ꯂꯨꯈꯣꯏ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯇꯤꯟꯅꯕꯗꯒꯤꯗꯤ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯛꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄꯗ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯙꯧꯁꯤꯡ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯌꯥꯝꯅꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯏꯅꯦ ꯂꯩꯍꯧꯒꯤꯗ ꯒꯤꯂꯥꯁ ꯑꯃꯃꯝ ꯄꯥꯏꯔꯨꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯏꯙꯧꯁꯤꯡ ꯂꯨꯈꯣꯏꯅ ꯑꯩꯗꯤ ꯌꯥꯖꯔꯦ ꯃꯌꯥꯝ ꯄꯥꯏꯕꯤꯔꯨꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯜꯗꯨꯗꯪ ꯄꯤꯕꯤꯔꯣ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯌꯥꯔꯦ ꯏꯙꯧ ꯈꯔ ꯄꯥꯏꯈꯤꯁꯤ ꯀꯩꯅꯣꯅꯦ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗ ꯑꯩ ꯌꯥꯎꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯍꯥꯟꯁꯨ ꯏꯙꯧ ꯅꯪꯒꯤꯁꯦ ꯇꯥꯆꯧꯅ ꯉꯥꯡꯅꯤꯅ ꯀꯤꯔꯤꯔꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯣꯏ ꯇꯥꯆꯧꯗꯨ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯉꯁꯤꯁꯦ ꯑꯩ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯏꯙꯧ ꯅꯪ ꯁꯤꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯏꯗ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨꯅ ꯅꯝꯗꯨꯅ ꯄꯨꯈꯤ ꯂꯨꯈꯣꯏ ꯈꯖꯤꯛꯇꯒꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯅ ꯍꯥꯏꯕꯗ ꯃꯥ ꯂꯩꯊꯣꯛꯄ ꯄꯥꯛ ꯉꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯂꯩꯍꯥꯎꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯆꯪꯂꯛꯏ ꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯑꯩꯈꯣꯏ ꯉꯥꯛꯇ ꯐꯝꯒꯦ ꯀꯨꯏꯔꯣꯏ ꯉꯥꯛꯇꯅꯤ ꯂꯩꯍꯥꯎꯅ ꯍꯣ ꯐꯝꯃꯣ ꯀꯅꯥꯅ ꯐꯝꯒꯅꯨ ꯍꯥꯏꯒꯦ ꯐꯝꯃꯣ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯄꯤꯔꯛꯑꯣ ꯀꯩ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯏꯅꯦꯅ ꯈꯪꯅ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯐꯅ ꯌꯥꯝꯃꯤꯗꯅ ꯁꯤꯒꯤ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎꯒꯤꯗ ꯃꯣꯏ ꯐꯅ ꯀꯨꯏꯅ ꯊꯛ ꯆꯥꯗꯅ ꯂꯩꯔꯤ ꯃꯣꯏ ꯃꯔꯛꯇꯒꯤ ꯉꯥꯎꯕꯁꯨ ꯌꯥꯎꯔꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯙꯧ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯁꯤ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯀꯌꯥ ꯇꯥꯔꯦ ꯁꯤꯗꯒꯤ ꯂꯧꯔꯁꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯕ ꯁꯦꯜ ꯄꯤꯊꯣꯛꯂꯝꯂꯒ ꯃꯣꯏ ꯊꯣꯛꯂꯛꯏ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯅꯔꯁꯤ꯫ ꯍꯣꯏ ꯆꯪꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈꯤ꯫ ꯂꯨꯈꯣꯏ ꯅꯧꯅ ꯌꯨ ꯊꯛꯄ ꯍꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯌꯨꯝꯗ ꯍꯥꯏꯔꯤ ꯆꯪꯂꯛꯏ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯑꯐꯕ ꯑꯣꯏꯔꯣꯏ, ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯈꯪꯗꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯈꯟꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯌꯨꯝꯁꯨ ꯊꯣꯡ ꯂꯣꯜꯂꯤꯅ? ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯂꯒꯦꯅꯦ ꯃꯣꯏꯅ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕꯣ? ꯉꯁꯥꯏ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯂꯨꯈꯣꯏ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯋꯥꯅꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯕꯅꯤꯅ ꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯝꯇ ꯆꯥꯛ ꯆꯥꯔꯝꯗꯦ꯫ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯣ! ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯃꯤꯠ ꯇꯥꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ꯫ ꯃꯦꯝꯆꯥ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯠ ꯇꯥꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛ ꯀꯌꯥꯝ ꯊꯦꯡꯂꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯊꯕꯛ ꯂꯣꯏꯔꯒ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯅꯣꯏꯒꯤ ꯊꯕꯛꯇꯨꯕꯨ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯁꯨꯕ꯭ꯔꯥ ꯍꯥꯏꯕ? ꯅꯪꯁꯤꯗꯤ ꯈꯣꯡꯁꯦ ꯏꯃꯨꯡ ꯐꯥꯎ ꯀꯥꯟꯁꯤꯟꯗ꯭ꯔꯤ, ꯍꯥꯟꯅ ꯍꯦꯛꯇ ꯂꯋꯥꯏꯗ ꯂꯥꯛꯂꯛꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯁꯦ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯏꯃꯨꯡ ꯆꯪꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯃꯥꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯗꯤ ꯌꯨ ꯃꯅꯝ ꯅꯝꯂꯅꯤ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯍꯥꯟꯅ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯒ ꯃꯥꯁꯨ ꯆꯪꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯌꯨꯝꯕꯨꯗꯨꯅ ꯊꯕꯛꯇꯨ ꯉꯁꯤ ꯂꯣꯏꯁꯤꯟꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯁ! ꯀꯅꯥꯒꯤ ꯊꯕꯛ? ꯀꯅꯥꯒꯤ ꯌꯨꯝꯕꯨ? ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯌꯨꯝꯕꯨꯗꯨ ꯀꯅꯥꯅꯣ? ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯏꯃꯥ ꯍꯥꯏꯔꯨꯒꯦ꯫ ꯏꯃꯥꯅ ꯈꯪꯄꯣꯟꯗꯦ, ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯀꯨꯟꯖꯣꯅ, ꯑꯇꯣꯝꯕ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯇꯧ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯏꯄꯥ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯗꯅꯦ ꯑꯣꯏꯗꯕ ꯈꯛ ꯉꯥꯡꯒꯦ ꯈꯟꯒꯅꯨꯀꯣ, ꯃꯗꯨ ꯇꯧꯍꯩꯗꯕꯅꯤ꯫ ꯏꯃꯨꯡꯁꯤꯗ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛꯁꯤ ꯄꯨꯂꯞ ꯆꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕꯒꯤ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯕ? ꯂꯨꯈꯣꯏ ꯆꯥꯛ ꯄꯨꯟꯅ ꯆꯥꯕꯒꯤ ꯄꯜꯂꯛꯄꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯔꯝꯗꯤ ꯃꯥ ꯌꯨ ꯊꯛꯂꯛꯄꯅꯤꯅ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯔꯗꯤ ꯃꯅꯝ ꯅꯝꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯏ, ꯆꯥꯛꯇꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯕ꯫ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ, ꯏꯃꯥ ꯍꯣꯏ ꯍꯥꯟꯅ ꯆꯥꯕꯤꯔꯣ꯫ ꯂꯨꯈꯣꯏ ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯍꯜꯂꯛꯂꯒ ꯏꯔꯨꯖꯔꯒ ꯆꯥꯛ ꯄꯨꯂꯞ ꯆꯥꯔꯒ ꯄꯣꯊꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯥ ꯏꯔꯨꯖꯕꯒ ꯀꯥꯎꯔ ꯄꯣꯠꯅꯤ꯫ ꯂꯨꯈꯣꯏ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯏ꯫ ꯁꯅꯥꯔꯩꯅ, ꯑꯇꯣꯝꯕ, ꯄꯣꯊꯥꯒꯦ ꯍꯥꯏꯔꯁꯨ ꯏꯔꯨ ꯂꯨꯊꯣꯛꯂꯒ ꯄꯣꯊꯥꯔꯣ, ꯏꯇꯩꯃꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯝꯂꯝꯂꯕꯅꯤ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯩ ꯑꯗꯨꯝ ꯉꯥꯛ ꯂꯩꯔꯒ ꯂꯨꯔꯒꯦ꯫ ꯁꯅꯥꯔꯩꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯂꯨꯅ ꯇꯧꯖꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ? ꯃꯃꯥꯅ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯕꯒꯨꯝ ꯇꯧꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯟꯖꯣꯅ ꯋꯥ ꯈꯟꯅꯁꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅ ꯌꯥꯎꯔꯝꯗꯦ꯫ ꯀꯨꯟꯖꯣꯅ, ꯑꯆꯧꯕ, ꯅꯅꯥꯎ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯕ? ꯃꯃꯥ, ꯅꯪꯁꯨ ꯇꯧ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯤ ꯃꯁꯤ, ꯌꯥꯝꯅ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩ ꯋꯥꯔꯛ ꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯕꯥꯖꯦ, ꯑꯩꯅ ꯃꯥꯁꯦ ꯊꯕꯛ ꯁꯨꯔꯁꯨ ꯑꯩꯒ ꯑꯗꯨꯝ ꯄꯨꯟꯅ ꯁꯨꯁꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯨꯝ ꯁꯨꯖꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯈꯤ, ꯑꯗꯨꯕꯨ ꯁꯨꯖꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯉꯥꯎꯁꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯃꯥꯁꯦ ꯃꯥꯒꯤ ꯇꯤꯟꯅꯔꯤꯕ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ? ꯏꯃꯥꯗ ꯍꯥꯏ, ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ꯫ ꯃꯥ ꯌꯥꯝꯅ ꯐꯒꯗꯧ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯒꯗꯤ ꯃꯥꯗꯤ… ꯏꯃꯥ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯆꯥꯁꯤꯡꯗꯨꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯍꯥꯟꯅ ꯋꯥꯔꯛꯀꯗꯕꯅꯤ, ꯕꯥꯖꯤꯅ ꯐꯨ ꯆꯩꯗꯨꯅ ꯍꯥꯟꯅ ꯋꯥꯔꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯥ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤ, ꯃꯥꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯨ ꯆꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯈꯤꯇꯪ ꯍꯥꯏꯕꯗ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯅꯥꯔꯩꯅ, ꯕꯥꯖꯤꯌꯥ, ꯃꯥ ꯍꯧꯖꯤꯛ ꯄꯥꯈꯪ ꯍꯥꯏꯗꯣ ꯋꯥꯏ ꯂꯥꯎꯅ ꯐꯥꯔꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ ꯅꯃꯧꯗꯤ꯫ ꯏꯃꯧꯒꯤ ꯋꯥꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯃꯇꯝꯅꯤ꯫ ꯈꯤꯇꯪ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯏꯆꯥꯅꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣꯛꯇꯕ ꯈꯔ ꯇꯤꯟꯅꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯃꯁꯤ꯫ ꯅꯠꯇꯦ, ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯌꯨ ꯉꯥꯎꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯦ? ꯑꯩꯅ ꯃꯄꯥꯒ ꯃꯌꯥꯝꯕꯒ ꯈꯪꯈ꯭ꯔꯕꯗꯤ ꯋꯥ ꯌꯥꯝꯅꯔꯅꯤ ꯈꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯈꯥꯡꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ, ꯋꯥꯔꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯣꯏ ꯃꯄꯥꯅ ꯋꯥꯔꯛꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯅꯪꯅ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯑꯃ ꯇꯧ꯫ ꯃꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ, ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥ ꯀꯥ ꯑꯃ ꯍꯦꯜꯂꯤ꯫ ꯃꯣꯏꯇꯥꯆꯧ, ꯑꯉꯥꯡ ꯐꯨꯒꯅꯨ,
ꯑꯉꯥꯡ ꯐꯨꯕ ꯌꯥꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯅꯪꯁꯨ ꯅꯪꯅ ꯑꯉꯥꯡꯁꯦ ꯀꯟꯈꯠꯇꯅ ꯅꯥꯎ ꯆꯥꯎꯍꯜꯂꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯐꯨꯕꯗ ꯅꯪꯁꯨ ꯌꯥꯎꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯏꯃꯥꯁꯨ ꯕꯥꯖꯤꯁꯨ ꯃꯣꯏ ꯇꯥꯆꯧꯁꯨ ꯂꯣꯏꯅ ꯇꯣꯛꯄꯤꯔꯣ ꯏꯅꯥꯎꯗꯣ ꯑꯩ ꯋꯥꯔꯛꯆꯒꯦ ꯃꯇꯩꯃꯥꯏꯅ ꯍꯥꯏꯕꯗ ꯃꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯌꯥꯔꯅꯤ ꯅꯪꯒꯤꯁꯦ ꯑꯉꯥꯡ ꯐꯍꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯃꯥꯡꯍꯟꯗꯣꯏꯔꯥ ꯈꯪꯄꯣꯟꯇꯦ ꯏꯃꯥ ꯕꯥꯖꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏ ꯀꯔꯤ ꯇꯧꯗꯣꯏꯕ ꯑꯇꯣꯝꯕꯁꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯒ ꯃꯥꯒꯤ ꯉꯥꯎꯁꯤꯟꯅꯕꯁꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯅꯨꯄꯤꯗꯨ ꯂꯥꯛꯂꯗꯤ ꯃꯥꯅ ꯁꯦꯟꯅꯕꯅ ꯍꯦꯟꯅ ꯐꯗꯣꯏꯅꯤ ꯀꯨꯟꯖꯣꯅ ꯏꯃꯧꯒꯤ ꯋꯥꯐꯝꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯎꯁꯤꯟꯅ ꯂꯩꯔꯒ ꯀꯅꯥꯒꯤ ꯃꯆꯥꯅ ꯃꯉꯣꯟꯗ ꯌꯥꯔꯛꯀꯅꯤ ꯃꯅꯤꯅ ꯅꯨꯄꯤ ꯅꯪꯒꯤꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯣꯏ ꯇꯥꯆꯧ ꯅꯨꯄꯤꯗꯨ ꯂꯩꯔꯗꯤ ꯃꯥꯅ ꯁꯨꯕꯗ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯅꯨꯄꯤꯗꯨꯅ ꯄꯥꯏꯗꯨꯅ ꯁꯤꯜꯂꯕꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕꯩ ꯋꯥꯅꯤꯗ ꯅꯨꯄꯤꯗꯨꯅ ꯄꯩꯁꯥ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯌꯨ ꯊꯛꯅꯕ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯞ ꯇꯥꯈꯩ ꯐꯨꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦꯗ ꯅꯨꯄꯥ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯑꯗꯨꯈꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯅꯠꯇꯦ ꯍꯟꯗꯛ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯊꯣꯛꯄꯗꯨꯗ ꯉꯥꯎꯁꯤꯟꯅꯔꯤꯅꯤꯃ ꯃꯦꯝꯆꯥꯅ ꯅꯨꯄꯤꯗꯨ ꯊꯤꯔꯒ ꯍꯌꯦꯡ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯤꯉꯩ ꯂꯨꯈꯣꯏ ꯑꯌꯨꯛꯀꯤ ꯊꯕꯛ ꯁꯨꯔꯨꯕ ꯍꯜꯂꯛꯄꯗ ꯈꯔ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯃꯌꯥꯝ ꯅꯣꯛꯅꯔꯤꯗꯨ ꯎꯔꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯁ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅꯔꯦꯗ ꯇꯧꯔꯤꯁꯦ ꯃꯁꯤꯗ ꯑꯩꯒ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯗꯤ ꯆꯞ ꯆꯥꯔꯗꯧꯅꯤ ꯁꯤꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯇꯥꯆꯧꯒ ꯌꯥꯎꯔꯤ ꯃꯁꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯆꯪꯒꯦ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯨꯈꯣꯏ ꯈꯣꯡꯊꯥꯡꯗꯨ ꯁꯦꯝꯅ ꯁꯦꯝꯅ ꯃꯣꯡ ꯍꯥꯗꯅ ꯆꯪꯂꯛꯏ ꯃꯦꯝꯆꯥꯅ ꯌꯦꯡꯉꯨꯅꯤ ꯃꯣꯏ ꯕꯥꯖꯤ ꯑꯥꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯛ ꯐꯖꯕ ꯏꯆꯥ ꯑꯃ ꯆꯪꯂꯛꯏꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯗꯅ ꯆꯪꯂꯛꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯃꯤꯃꯧ ꯅꯣꯏꯁꯨ ꯀꯨꯟꯖꯣꯅ ꯇꯣꯝꯕꯥ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯂꯥꯛꯈꯣ ꯁꯤꯗ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯂꯨꯈꯣꯏ ꯏꯄꯥ ꯄꯥꯈꯠꯅ ꯕꯥꯖꯤ ꯑꯩ ꯏꯁꯥꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯤ ꯆꯥꯛꯁꯨ ꯂꯥꯝꯃꯕ ꯑꯗꯨ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯗ ꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯈꯣꯅꯦ ꯇꯣꯝꯕ ꯅꯪꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯈꯟꯅꯔꯤꯁꯤ ꯑꯩꯒꯤ ꯀꯔꯤ ꯋꯥ ꯈꯟꯅꯔꯤꯕ ꯇꯥꯆꯧ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯃꯥꯅ ꯅꯪꯁꯦ ꯃꯇꯝ ꯆꯥꯔꯤ ꯌꯨꯝ ꯄꯥꯟꯁꯤꯟꯕꯤꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯅꯪ ꯀꯔꯤ ꯈꯟꯕ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯌꯣꯗꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯇꯥꯆꯧ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯕ ꯉꯝꯈꯤꯔꯣꯏ ꯁꯨꯝ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏ ꯃꯗꯨ ꯌꯥꯄꯣꯟꯇꯦ ꯃꯤꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯗ ꯍꯦꯛꯇ ꯇꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯆꯞ ꯆꯥꯔꯕꯅꯤ ꯏꯃꯥꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯒ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪ ꯕꯥꯖꯤꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯣ ꯍꯥꯏꯅꯕ ꯂꯣꯏꯔꯕꯅꯤ ꯅꯪ ꯌꯥꯗꯕꯒ ꯌꯥꯄꯣꯟꯇꯦꯀꯣ ꯃꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯆꯣꯞꯍꯟꯒꯅꯨ ꯈꯪꯗꯦ ꯑꯩꯗꯤ ꯉꯝꯈꯤꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯇꯧꯔꯤꯁꯤ ꯌꯦꯡꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯋꯥ ꯑꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏꯗꯕꯅꯤ ꯌꯥꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧ ꯇꯧꯅꯔꯨꯔꯣ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯤ ꯂꯨꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯥꯅ khara them ꯃꯇꯩꯃꯅ khara them sum themlakpaduda lukhoi hainaraktre lukhoi thabak chatluraga mayumda hanjini khanbada ma matha sarami aise thabak wari haidana yumda hanjinduna nongaina pothagadabado yumda hanjingadabaga tallabani horen yumda image teimagana ngangdawdo tani khanbada nakongse menchit dawdo ngai asumna lukhoi thabak su phamda phamduna ngaihak wari haiduna phamlaga majina murum sonduna leiringai nakandagi yaimana idaw haiduna khangkau gaurakpada lukhoi khangprek khangi khangine kaidawai ngausinai nangbu kanana khangbiu haige nati nangna sida phumlaga natomta murum solidu bugari nati nangbu ngawro natraga nangi si heloi ongnare jalo kaide heloi ne nangni ngangthora pasim kibu kije heloi kain tande ko sengna hayuse kanagi machan kadai de ai su khangbu yaidana kari no nangna ngangli mayamdo tumina ngakta layuba somdana ina matha kana sari aduga nangna gyan men ta da wa ngakta karigi matha sari khoi mem laisidi kaim khallo nei taw masani yadrasu ai khoi mem chamdana pharaga loiri kai ado misak tu de khoi de su khangalu kai mingonda tam thokta wa wase waba ki polum sum hen kale haina bani ko nang su khara yang na ba ai khoi da khara tammo base lukhoi sawning lei idaw nangi si karan da ge haina tarira yare nang chak ai tom de swai de gyan ta na mukta phamauge farine nangna su dak tho ya drabani na na thamoi da dum thamjil ado matha sa ba phanaba gilas amma bairu sidan
ꯃꯗꯨꯕꯨ ꯄꯥꯏꯔꯕ ꯃꯣꯊꯥ ꯁꯥꯕꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯗꯧꯅꯤ ꯂꯨꯈꯣꯏ ꯉꯥ ꯈꯨꯝꯂꯝꯗꯦ ꯑꯗꯨꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯗꯣꯏꯅꯦ ꯏꯇꯥꯎ ꯂꯥꯎꯁꯤ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯅ ꯂꯨꯈꯣꯏꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯂꯨꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤ ꯍꯥꯏꯗꯨ ꯑꯣꯏꯔꯛꯏ ꯁꯣꯝꯗꯅ ꯂꯨꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕ ꯃꯇꯩꯃꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯍꯥꯏꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯁꯅꯥꯔꯩ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯦꯝꯆꯥꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯆꯥꯎꯕꯅ ꯂꯥꯛꯏꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯜꯗ ꯕꯦꯝꯃ ꯃꯤ ꯂꯥꯛꯏ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎꯍꯦ ꯌꯥꯔꯅꯤ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯂꯩꯅ ꯐꯤꯗꯥ ꯄꯨꯊꯣꯔꯛꯏ ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯑꯗꯨꯝ ꯀꯣꯝꯅ ꯍꯤꯡꯕ ꯑꯣꯏꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯂꯩ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯃꯥꯅ ꯀꯦꯅ ꯃꯧꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯃꯅꯤꯡ ꯇꯧꯅ ꯂꯩꯍꯜꯂꯛꯄꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯂꯩ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯔꯤꯕꯅꯤ ꯃꯦꯝꯆꯥꯅ ꯏꯅꯝꯃ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅꯁꯨ ꯀꯌꯥꯔꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯨꯃꯤꯠ ꯂꯩꯁꯤ ꯏꯃꯧ ꯑꯣꯏꯅꯤꯡꯕꯅ ꯂꯣꯏ ꯈꯔ ꯊꯨꯅ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯃꯦꯝꯆꯥ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯅꯗꯤ ꯏꯆꯥꯁꯤ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯈꯜꯂꯤꯕ ꯄꯤꯕꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤꯅ ꯑꯩꯅꯁꯨ ꯃꯥꯁꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ ꯃꯥ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯇꯧꯍꯧꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯏꯅꯝꯃ ꯑꯗꯨꯒꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯑꯩꯁꯨꯅꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕꯅꯤꯅ ꯃꯥꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯗꯧꯅ ꯂꯨꯅ ꯇꯧꯒꯗꯧꯔꯤꯕꯅꯤꯗ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗ ꯑꯗꯨꯗ ꯑꯩꯅ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤꯕ ꯑꯇꯩ ꯂꯥꯏꯔꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯁꯨꯔꯤꯒꯦ ꯏꯅꯝꯃ ꯏꯆꯥꯗꯣ ꯊꯕꯛ ꯀꯟꯅ ꯁꯨꯅꯣꯝꯗꯅ ꯍꯣꯠꯅꯔꯤ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕꯒꯤ ꯄꯥꯈꯪ ꯐꯥꯔꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯅꯤꯡꯉꯥꯏ ꯊꯧꯔꯤ ꯄꯣꯠꯅꯤꯗ ꯁꯤꯅ ꯃꯧ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ ꯁꯅꯥꯔꯩꯅ ꯃꯥꯅꯦꯅꯦ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯅꯦ ꯑꯗꯨꯏꯅꯦ ꯅꯨꯃꯤꯠ ꯂꯩꯁꯤ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯈꯔ ꯊꯨꯅ ꯄꯤꯕꯤꯔꯣ ꯃꯁꯥꯅꯕꯨ ꯀꯌꯥ ꯌꯥꯅꯤꯡꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯝꯕ ꯍꯣꯠꯅꯔꯤꯕꯅꯤ ꯁꯅꯥꯔꯩꯅ ꯅꯨꯃꯤꯠ ꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯃꯤꯠ ꯂꯩ ꯀꯔꯤꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯣ ꯀꯩꯅꯣ ꯈꯣꯏꯗ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨꯗ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯤ ꯃꯥ ꯃꯁꯥꯅ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯥ ꯈꯨꯝꯗ꯭ꯔꯤꯕꯅꯤ ꯃꯦꯝꯆꯥꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯅꯝꯃ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯝꯃ ꯍꯣ ꯑꯩꯁꯨ ꯏꯆꯥꯁꯤꯡꯒꯅꯦ ꯀꯨꯞꯅ ꯑꯃꯨꯛꯇ ꯈꯟꯅꯈꯤꯒꯦ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯁꯅꯥꯔꯤ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯁꯨꯝ ꯍꯟꯖꯤꯟ ꯂꯥꯛꯇꯨꯅ ꯇꯛꯄꯗꯒꯤ ꯂꯨꯍꯣꯡꯕꯗ ꯂꯦꯞꯂꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯅꯨꯃꯤꯠ ꯂꯩ ꯂꯨꯍꯣꯡꯂꯝꯃꯤ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯎꯠꯂꯛꯂꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯠ ꯂꯩꯒꯤ ꯄꯣꯠ ꯃꯌꯥꯝꯗꯨ ꯌꯦꯡꯕꯗ ꯂꯩꯀꯥꯏꯗꯣ ꯑꯉꯛꯄ ꯑꯣꯏꯅꯈꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯝ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯃꯇꯝꯗ ꯂꯨꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯅꯨꯃꯤꯠ ꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯅꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯁꯤꯗ ꯅꯕꯨꯛꯅꯤ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯐꯝꯂꯝꯕꯅꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯇꯨꯝꯃꯨ ꯋꯥꯔꯝꯂꯅꯤ ꯂꯨꯈꯣꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯐꯖꯔꯒ ꯊꯝꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯂꯝꯗꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯂꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ ꯃꯥ ꯆꯥꯛ ꯊꯣꯡꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯃꯔꯝꯗꯤ ꯃꯌꯨꯝꯗ ꯀꯌꯥ ꯇꯧꯔꯛꯇꯕꯅ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯔꯤꯕꯅꯤ ꯁꯅꯥꯔꯩꯅ ꯏꯅꯥꯎ ꯀꯔꯤ ꯃꯊꯦꯜ ꯇꯧꯕ ꯇꯥꯔꯦ ꯀꯗꯥꯏꯅꯣ ꯏꯆꯦ ꯏꯟꯖꯥꯡꯗꯨ ꯁꯦꯝꯕꯤꯔꯛꯂꯒꯦ ꯄꯤꯔꯛꯑꯣ ꯁꯣꯝꯗ ꯌꯦꯡꯉꯣꯏ ꯅꯪꯁꯨ ꯈꯪꯖꯤꯜꯂꯨ ꯏꯃꯥ ꯕꯥꯖꯤꯁꯦ ꯆꯥꯛ ꯉꯟꯅ ꯆꯥꯒꯟꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡꯈꯩꯗꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯅꯕ ꯍꯣꯠꯅꯁꯤ ꯅꯨꯃꯤꯠ ꯂꯩ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯆꯦꯅ ꯇꯥꯛꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯋꯥꯈꯜꯗ ꯁꯥꯎꯔꯛꯇꯧꯅ ꯍꯣꯏ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯅꯪꯅꯕ ꯇꯧꯒꯦ ꯁꯅꯥꯔꯩ ꯏꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯩꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯀꯔꯤꯝꯇ ꯍꯩꯇꯕꯒꯤ ꯃꯑꯣꯡꯗ ꯇꯥꯛꯁꯤꯟꯗꯅꯒ ꯇꯧꯔꯛꯏ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯤ ꯀꯃꯥꯏ ꯇꯧꯔꯒ ꯊꯣꯡꯅꯤ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯆꯥꯛꯇꯨꯁꯨ ꯆꯦꯡ ꯆꯪꯂꯝꯃꯤ ꯍꯩꯃꯥ ꯆꯥꯛꯁꯤꯗꯤ ꯆꯦꯡ ꯉꯛꯇ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯍꯣꯏꯗ ꯃꯔꯥꯏ ꯆꯥꯖꯅꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯆꯥꯕ ꯍꯧꯔꯛꯄꯗ ꯂꯨꯈꯣꯏꯅ ꯀꯩꯅꯣ ꯆꯥꯛꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯆꯦꯡ ꯉꯛꯇꯅꯤꯅꯦ ꯁꯤ ꯀꯃꯥꯏ ꯆꯥꯗꯣꯏꯕ ꯏꯟꯖꯥꯡꯗꯣ ꯑꯃꯨꯛ ꯍꯥꯞꯄꯤ ꯑꯁ ꯁꯤꯅ ꯀꯩꯗꯧꯔꯤꯕ ꯁꯤꯁꯨ ꯊꯨꯝ ꯉꯥꯛꯇ
ลูกคุยมาขตุห้ามละกะดุมโทครีจากจาดนะอากอยไปตะพัมลิบสิงห์ดูวาดิงังดากิรุยิงนี่อดูกะจาดระดีใกล้ครันให้ดูนะคาระจาระกะมาบุกธนาดนะตกนักรีอดูกะคนโจนมาปานดาอสมนักให้ดีเอาเลยงั้นสิกิโมอันเอาไปจากอินช่างสินมิดไลน์จากคมดามาต้มตาให้ใจฮาวรัมนี่ทงบิริโดน่ารายบอกต้องพาระบันให้สุให้ตะไปงอนดาจากทงอะไรกะน้องมากินนมิดนี่นมิดังมีปุ่มน้ำมักจากจาบตกเนรีอดูบุลุคอยได้ฮัลลักลำดีนมิดไลน์ก็ได้เดสักคริสานอบสุกทิ้งแล้วพอบุฮัลลักทริชินะตันจาชิดาลุคอยนะลูบี้ทงหางเว้ยไอ้ไรนมิดไอทงหางอดูกะสุกทิ้งแล้วพอก็ได้จะลูกเกสมจะทกลูบันอิมานะบุคระทิ้งนะแต่น่ะคระทิ้งดอกรีนั่งบุจักจาระบรคอยดิ้งน่ะสายนี่จ้าบเลยดิมันนำสิได้ไกลหนูยูกะทักไรเสียลูกคอยยูไทยไฮบสิมานะหันใครข้างอันดับนี่อดูบุงาสิได้ข้างครีทักเดทักจักก็ได้ดิกิมันนำมิชินะข้างเดนะก็ได้เดนะไอ้ดิทักเดนะไอ้ดินั่นใครข้างดินั่งเดียวเงาชินะแบบมีอ้อยดำเลยนะก็ไอ้เดนี่งั้นสิน้องพอดกอิมานะบสิงเนี่ยยาดนะคิดอังทักเล็บปะนี่โอ้ไอ้สินะหันใครข้างลำเลยดิดูหงบเสียยารำเลยเดบันแต่สิ่งไหนที่อยากจะเดบันด้วยน้ำมันหันจินตักมันบัดดูดาไอ้สุยันนิ่งเดียระคิบันเกยนะมาไกเดโอ้ยจุ่มนะให้กาเห็นบ่วางงกันก็ไกเดอร์กี้น้ำมาให้ดูดิก็ได้ให้อยู่ให้หนูอะดูยาเดเนี่ยเอาดิเตนั่งชิดเลยระบันนี่อิมาเสียนั่งกิชุนามันอิมาให้กันเดบันอะดูบุกรีไกกี้จักมันนี่ไกหนูยาเรนุปีไอ้ตุ้มนิ่งไอ้ตุ้มมากิไกหนูจักจาระรอยดูให้เสียนั่งนะทงบ่อยรำนี่จักตัวมานี่ไกหนูไอ้น่ะทงจุดที่ก็น่าจะทงด้วยบ้าน้อยน่ะเต้มาสิสู้ถ้าบักติดตัวดิตากประเดี๋ยวลอยได้หมดด้วยบ้าจากกันเนี่ยทงข้างบนติจากคมสิจะจังเล็กๆตาขี้บสินนะเอารำแล้วนี่นั่งนะทงมาดิไกเดาระแกให้เสียโอ้ลูกน้องงานบ่เด้อนั่งนะทงบ่ใจจังดูมาดูได้แกไอ้เคระบันโอ้ดูดิเนี่ยไอ้น่ะทงบ่จานิ่งระบัดดิจาระโนให้ยังใครสู้ซาไปยาด้วยน่ะไต้มาไอ้บิสิน่ะทงบ่ดูมาดูอีน่ะจาระอะได้ว่าน่ะเต็มอะดูน่ะจุดที่ไกหนูนมิดไลนุปาตุน่ะสาวรสุมานะหันทวีว่าเลยตินุปาตุกะจับมานี่มาคอยอันนี้สมยะนะรำบดกิขันนรีมวยนักขันบุตรตาบังกำลักตระดุนะเมมจ่าจังเลยอะตัวบ้ากะริโนอะสุกทิ้งระบกันชิดะนูเย็นน่ะตัวริดุไกโนฮะยาริตกนั่นทิ้งเฮาจิกซีอะหิงนงยะยาวตัวริยาริพอท่านนะรุรโอ้ยยาริมาตัวหมดยาริน่ะเตียนูเย็นสมเหล่านั่นเลยนะกะคุยกับไม่น่ะตัวมให้บโนขระงันน่ะระดิยาริตัวก็อาศัยให้รำลักเมมจ่ามวยกาดามุกจัดกีมันเหกายโยบกะอมุขเขารีมวยอันนี้เสียมุขเขารักลินี่ก็ไม่ตัวริสิเดียอมุกไล่อดูกะเฮ้ยนู่นนี่ตัวอะไรจ้ะฮะนี่ปีนักชนะจินดูกันมาเลยนู่ป้าสินะสาวริขังกันดีนั่งสุขระหัลุอดูดินัตติจับมันให้บันิดาไกโนอิมานี่งอนโดนชิลายสินะเฮ้ยวันชิลักมันน่ะเต็นเฮ้น่าจินลูกคุมระนให้บันิกะดีคงดานี่แกน่าจะนุปานหายดิสิดีอิมานี่ขังสุขังดานะมานี่กะดีหายดิบะนัตติมานี่กะดีหายดิโนบะนมิดไลนี่เฮคมเกตโอบกะลูกคอยนะยานังสุจะเป็นมานังชุซังก็อินุสวยดิสมเลยดูบะนมิดไลน่ะหายรักกะดอริบวาดูยูงาวกีว่าหายรักกะดอริขังดานะมานี่นมิดไลกีวาดูทัดลิบันียาริโกอมุมาขาตารักลันโกนายามบกะนังบาจิกะทุกลักลบดีนุยกะยาจุโกจารวยอาศัยให้รำลักเมมจามาตอมตามุรมโซลกะจัดกีนุงไงดาวเรียนิสิอิจากิสักตานีมาวชิสดมใหญ่นุงไงดาวริลูกคอยมากินุปีกับขันนับกิคุดงจาบลาวระกะจากจานิงเดลาปดูอดมจ้าตันตุงครีนมิดไลตุมบจังลบสุตุมทวายาดรีมามิตุอุชินุยาดรีว่าขลดาสมนักขลีนุงไงดาวริฮุจิมาซีนักขังงตบเสียไอลาลบันีไอดิพันกันนิยาจัดบันีอธุวิมานั่งไหนบุเทียมดูนทารักบันีโกไอมาพัมชิดไลบ้าให้นาดมันดิไอยมดันครสิระคังดิพาริอะไตตอระดไอกินุปาสิดิอินชิลากะตงอันจานะบอดนาริกเนตรดิไอไลพงคังลุยดุริอาสมนันนุมิดไลลาลงยาดปะหัวนาบดาไอหิงดุมาตงคิดิน้องมากินุมิดนี่อายุกี่ยาหาวรักปะมาตัมนี่เมมจ่าตงบ้าหาวกะเลยให้มาหาวจิกพาวบ่มาวชิงเสอมัตตะหาวกะดริมาเลเนี่ยไอสุอิสานุไงเตหายดุนฮิปะดะคาระทิงโตกรีอะตุกะนุมิดเนจับยังเลยดัมอะตุกะหาวจิกพาวบ่อมัตตะหาวกะดริมาไฮสนาเรียนุมิดเลยนุยบุกไกดาวริเกเฮาจิกเผาบะนุมิดเอาว่าตัวลม
ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯃꯨꯡꯗ ꯀꯩꯗꯧꯅꯔꯤꯒꯦ ꯃꯩꯔꯥ ꯂꯥꯡꯕ ꯃꯇꯝ ꯍꯦꯜꯂꯦꯅꯦ ꯍꯧꯒꯠꯂꯨꯅꯦ ꯅꯣꯏꯕꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯃꯣꯏ ꯑꯅꯤ ꯍꯦꯛ ꯁꯨꯔꯛꯄꯗꯒꯤ ꯂꯧꯇꯥꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯛꯏ ꯁꯣꯝꯇꯅ ꯁꯅꯥꯔꯤ ꯉꯁꯥꯏꯅ ꯍꯧꯒꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯂꯩꯅ ꯇꯧꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯤꯞꯀꯦ ꯍꯥꯏꯅ ꯍꯤꯞꯂꯤꯕꯅꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯂꯩꯅ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯑꯁꯦ ꯑꯃꯨꯛ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯉꯥꯛꯇꯪ ꯍꯤꯞꯄꯁꯤꯗꯅꯦ ꯍꯤꯞꯐꯝ ꯈꯪꯂꯣꯏꯗꯕꯅꯤ ꯅꯨꯄꯥ ꯇꯥꯔꯤꯕ꯭ꯔꯣ ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯃꯪꯒꯣꯜꯗ ꯂꯥꯎꯔꯤꯁꯦ ꯇꯥꯅꯤꯡꯗꯦ ꯂꯥꯎꯒꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯣꯕ ꯆꯠꯂꯣ ꯂꯨꯈꯣꯏ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯨ ꯏꯅꯝ ꯅꯝꯃꯤ ꯀꯩꯅꯣꯍꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯞꯂꯤꯉꯩꯁꯤꯗ ꯆꯠꯂꯣ ꯅꯪ ꯑꯗꯨꯝ ꯍꯧꯒꯠꯂꯣ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯆꯥ ꯌꯧꯔꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯂꯥꯎꯅꯤꯡꯉꯒ ꯂꯥꯎꯁꯅꯨ ꯑꯩꯗꯤ ꯇꯨꯝꯈꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯂꯩ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯏ ꯁꯅꯥꯔꯩ ꯐꯃꯨꯡꯗ ꯁꯣꯜꯂꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯂꯤꯕ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅ ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯑꯁꯤꯕꯨ ꯃꯧ ꯑꯅꯧꯕꯤꯅꯤ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯈꯣꯏꯁꯨ ꯑꯅꯧꯕꯤ ꯑꯣꯏꯔꯛꯂꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ ꯈꯔꯁꯨ ꯍꯦꯟꯃꯜꯂꯤꯕ ꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯄꯣꯊꯥꯐꯝ ꯈꯪꯄꯣꯟꯇꯦꯕ ꯃꯥꯡꯒꯣꯜꯗꯅ ꯃꯦꯝꯆꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦꯅꯦꯁꯦ ꯐꯩ ꯅꯣꯏ ꯇꯨꯝꯃꯨꯀꯣ ꯐꯩ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯅꯨꯃꯤꯠꯂꯩ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯜꯁꯤꯗ ꯂꯦꯞꯄꯒ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯀꯔꯤ ꯄꯪꯂꯥꯎ ꯂꯥꯎꯏꯗꯤ ꯍꯩ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯔꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯠ ꯌꯧꯔ ꯀꯩꯗꯧꯔꯒꯦ ꯌꯧꯁꯅꯨ ꯀꯩꯅꯣ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯧ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯃꯧ ꯑꯣꯏꯕꯒꯤ ꯅꯊꯧꯗꯣ ꯈꯪꯉꯕ꯭ꯔꯥ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯠꯇꯦ ꯍꯧꯖꯤꯛ ꯈꯛꯇ ꯍꯧꯒꯠꯂꯛꯂꯤꯁꯤꯕꯨ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯔꯤꯒꯦ ꯌꯦꯡꯉꯨꯅꯦꯍꯦ ꯏꯃꯥꯅ ꯂꯩꯀꯥꯏꯁꯤꯒꯤ ꯋꯥ ꯂꯣꯏꯅ ꯈꯪꯂꯤꯅꯦ ꯍꯥꯏꯔꯨꯔꯒ ꯂꯩꯀꯥꯏ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯍꯤꯞꯂꯤꯕ ꯊꯦꯡꯉꯁꯨ ꯉꯜꯂꯁꯨ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯕꯗꯨꯗ ꯏꯃꯥꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯂꯥꯎꯏ ꯅꯠꯇꯦ ꯌꯨꯝꯁꯤꯕꯨ ꯃꯧ ꯏꯇꯣꯝꯇꯔꯣ ꯑꯩꯉꯣꯟꯗ ꯑꯣꯟꯆꯤꯟ ꯉꯥꯡꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯀꯟꯈ꯭ꯔꯕꯅꯣꯅꯦꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯈꯛꯇ ꯅꯠꯇꯦꯅꯦ ꯅꯣꯏ ꯑꯅꯤꯃꯛꯀꯤꯅꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯈꯣꯏ ꯑꯅꯤꯃꯛꯅꯤ ꯀꯥꯏꯅ ꯉꯁꯥꯏꯗꯒꯤ ꯈꯣꯏꯔꯣꯝꯗ ꯅꯠꯇ꯭रो ꯑꯣꯟꯆꯤꯟ ꯂꯥꯎꯔꯤꯗꯣ ꯃꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯩ ꯊꯣꯛꯂꯛꯂꯤꯁꯤꯅꯤ ꯊꯕꯛꯄꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯅꯠꯇ꯭ꯔꯁꯨ ꯏꯆꯦꯁꯨ ꯈꯔ ꯇꯧꯕ ꯌꯥꯏꯅ ꯑꯩꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯗꯣꯏꯅꯣ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕ ꯁꯅꯥꯔꯤ ꯃꯥ ꯄꯜꯂꯛꯄꯗꯨꯗ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯏꯅꯥꯎ ꯋꯥ ꯆꯨꯝꯅ ꯉꯥꯡ ꯃꯤ ꯄꯛꯀꯅꯨ ꯀꯅꯥ ꯄꯛꯑꯒꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯕꯛꯁꯦ ꯑꯩ ꯅꯠꯇ꯭ꯔꯁꯨ ꯏꯆꯦꯅꯁꯨ ꯇꯧꯕ ꯌꯥꯕꯅꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯃꯌꯦꯛꯅꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯗ ꯃꯥꯡꯉꯥꯏ ꯂꯩ ꯀꯥꯏꯅ ꯏꯆꯦꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯂꯨꯝꯃꯒ ꯇꯥꯔꯤꯕꯣꯏꯔꯦ ꯀꯥꯏꯅ ꯀꯩꯗꯧꯕꯒꯤ ꯂꯨꯝꯗꯣꯏꯕ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯇꯥꯕ ꯌꯥꯔꯛꯇꯕꯗꯒꯤ ꯍꯥꯏꯔꯛꯏꯕ ꯑꯩꯁꯨ ꯏꯆꯦꯅ ꯀꯔꯤ ꯁꯨꯒꯦ ꯃꯤꯅ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯛꯁꯤꯜꯂꯛꯄ ꯉꯥꯛꯇꯅꯤ ꯊꯕꯛꯇꯤ ꯌꯥꯎꯕꯤꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯃꯆꯨꯗꯤ ꯇꯥꯗꯅ ꯃꯆꯨ ꯇꯥꯗ꯭ꯔꯗꯤ ꯃꯆꯨ ꯇꯥꯅꯕ ꯇꯥꯛꯄ ꯇꯥꯕ ꯃꯆꯨ ꯇꯥꯕꯤ ꯏꯕꯦꯝꯃ ꯆꯦꯅ ꯆꯦꯡꯖꯪꯕꯤ ꯑꯐꯁꯥꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯃꯆꯨ ꯇꯥꯗꯦ ꯀꯥꯏꯅ ꯀꯌꯥ ꯃꯆꯨ ꯇꯥꯖꯕꯅꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯍꯩꯒꯦ ꯆꯥꯛ ꯊꯣꯡꯉꯦ ꯍꯩꯇꯦ ꯐꯤ ꯁꯨꯔꯦ ꯍꯩꯇꯦ ꯀꯔꯤꯝꯇ ꯍꯩꯇꯦ ꯑꯗꯨꯅꯗꯤ ꯍꯩꯅꯕ ꯇꯥꯛꯄ ꯇꯥꯕꯅꯤ ꯑꯩ ꯏꯆꯦꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯦ ꯑꯩꯁꯨ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯆꯦ ꯆꯪꯂꯛꯂꯒ ꯑꯍꯩ ꯑꯄꯥ ꯁꯥꯔꯅꯤ ꯈꯟꯕꯗꯅꯦ ꯊꯕꯛ ꯑꯃꯇ ꯇꯧꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤꯁꯤꯗꯤ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯕꯣꯏꯔꯦ ꯑꯩꯅꯗꯤ ꯏꯅꯥꯎꯅꯤ ꯈꯟꯅ ꯍꯩꯇꯁꯤꯡꯗ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕꯣꯏꯔꯦ ꯌꯥꯔꯦ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯏꯆꯦꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯩꯅ ꯏꯆꯦꯁꯨ ꯑꯩꯅꯅꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯥꯅꯤ ꯐꯔꯦ ꯈꯪꯕꯨ ꯈꯪꯉꯗꯤ ꯏꯃꯥꯁꯨꯅꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯉꯥꯡꯕꯗ ꯏꯆꯪ ꯃꯤꯈꯥꯏ ꯅꯥꯏꯒꯅꯨ ꯑꯩꯅ ꯀꯗꯥꯏꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯤꯕ ꯅꯥꯏ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ ꯈꯪꯈ꯭ꯔꯦꯗ ꯅꯪꯅ ꯈꯪꯕꯁꯦ ꯋꯥꯈꯪꯕꯤ ꯅꯪꯁꯦ ꯅꯕꯨꯛꯇꯤ ꯐꯖꯅ ꯐꯕꯖꯥꯅꯤ ꯏꯕꯦꯝꯃ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯗꯨ ꯂꯨꯈꯣꯏꯗꯤ ꯇꯥꯄꯣꯟꯇꯦ ꯐꯃꯨꯡꯗ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ ꯅꯨꯃꯤꯠ ꯂꯩꯅ ꯍꯣ ꯅꯨꯄꯥ ꯃꯄꯥꯗ ꯑꯃꯨꯛꯇ ꯊꯣꯛꯂꯣ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯇꯥꯔꯨ ꯂꯥꯛꯑꯣ ꯑꯩꯁꯦ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯨꯗꯧꯔꯦ ꯍꯥꯏꯕ ꯁꯅꯥꯔꯩꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯨꯒꯦ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨꯀꯣ ꯅꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯅꯪ ꯐꯃꯨꯡꯗ ꯊꯣꯛꯂꯧꯗ ꯅꯠꯇꯦ ꯅꯪꯕꯨ ꯐꯃꯨꯡꯗꯨꯗ ꯁꯤꯔꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦꯍꯦ ꯅꯄꯨꯔꯣꯏꯕꯗꯕꯣ ꯇꯧꯍꯩꯗꯦꯅꯦ ꯃꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯁꯨꯀꯧ ꯈꯨꯝꯗ꯭ꯔꯗꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯉꯥꯏꯈꯣ ꯅꯣꯏ ꯑꯅꯤꯃꯛ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯒꯤ ꯋꯥꯗꯣ ꯌꯥꯔꯦ
ꯍꯦꯔꯥ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯃꯁꯦ ꯏꯃꯥꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯕꯨ ꯅꯆꯥ ꯌꯨ ꯉꯥꯎꯕꯁꯤꯗ ꯂꯩꯍꯜꯂꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯌꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯏꯅꯤꯡꯇꯝꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕꯅ ꯀꯦꯕꯥꯛ ꯊꯣꯛꯑꯦ ꯇꯟꯖꯥꯁꯤꯗ ꯂꯨꯈꯣꯏ ꯊꯣꯛꯂꯛꯏ ꯀꯩꯗꯧꯅꯔꯒꯦ ꯇꯧꯔꯤꯁꯤꯅ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯁꯤ ꯇꯥꯔꯝꯗꯣꯏꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯍꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯊꯕꯛ ꯇꯧꯅꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝ ꯂꯩ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯤ ꯇꯥꯗ꯭ꯔꯣ ꯃꯦꯝꯆꯥꯅ ꯍꯩ ꯅꯨꯃꯤꯠ ꯂꯩ ꯅꯆꯤꯟ ꯊꯤꯕ ꯉꯥꯡꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯑꯇꯝꯅꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯆꯦꯁꯨ ꯅꯪꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯑꯗꯨꯗꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯌꯥꯔꯦ ꯏꯃꯥ ꯏꯆꯥꯅꯤꯄꯥꯒꯤ ꯃꯃꯥꯡꯗ ꯑꯐ ꯁꯥꯔꯛꯑꯅꯨ ꯉꯁꯥꯏ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯣꯗꯅ ꯅꯨꯄꯥ ꯀꯥꯟꯅꯗꯦ ꯏꯃꯨꯡꯁꯦ ꯄꯨꯟꯅ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯁꯤ ꯑꯗꯨꯅ ꯈꯔ ꯏꯪꯗꯧ ꯃꯥꯜꯂꯤ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯁꯨ ꯑꯃꯨꯛꯇꯗꯤ ꯈꯨꯝꯂꯛꯎꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ ꯂꯨꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗꯨꯗ ꯅꯨꯃꯤꯠ ꯂꯩꯅ ꯌꯥꯔꯦ ꯅꯨꯄꯥ ꯑꯣꯟꯁꯤꯟꯅꯔꯨꯅ ꯂꯦꯝꯃꯣꯏ ꯍꯥꯏꯔꯒ ꯂꯨꯈꯣꯏꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤ ꯅꯨꯃꯤꯠ ꯂꯩ ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯌꯥꯔꯦ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯅꯨ ꯑꯣ ꯅꯪꯁꯦ ꯑꯩꯅ ꯏꯆꯥꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯅꯕ ꯍꯥꯏꯗꯅ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯂꯧꯔꯨꯕꯅꯤꯀꯣ ꯐꯅꯕ ꯍꯥꯏꯗꯅ ꯁꯤꯜꯂꯒ ꯐꯠꯇꯅꯕ ꯇꯥꯔꯤꯗꯨꯀꯣ ꯅꯨꯃꯤꯠꯂꯩꯒꯤ ꯃꯆꯤꯟ ꯈꯨꯀꯟꯗꯨꯗ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯁꯅꯥꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪꯁꯨ ꯌꯥꯍꯧꯕ ꯑꯗꯨꯛ ꯊꯦꯡꯅ ꯍꯧꯒꯠꯄ꯭ꯔꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯅꯤ ꯂꯧꯇꯥꯟꯅꯔꯤꯕ ꯍꯥꯏꯗꯨꯔ ꯈꯪꯗꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯁꯅꯥꯔꯩꯅ ꯏꯃꯥ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯃꯦꯝꯆꯥꯅ ꯌꯥꯔꯦ ꯅꯪꯁꯨ ꯅꯆꯤꯟꯗ ꯈꯨꯝꯂꯛꯀꯅꯨ ꯆꯪꯈ꯭ꯔꯣ ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯤꯟꯅ ꯁꯣꯟꯖꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯉꯤ ꯏꯔꯥꯜ ꯏꯔꯩ ꯂꯩꯖꯗꯕ ꯑꯩꯕꯨꯁꯨ ꯈꯣꯟꯊꯤ ꯆꯥꯕ ꯌꯥꯎꯔꯦꯗꯅ ꯃꯦꯝꯆꯥꯅ ꯃꯁꯤꯒꯤ ꯖꯥꯠ ꯅꯥꯏꯗꯕꯤ ꯃꯧꯁꯤ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯁꯤꯁꯨ ꯃꯥꯅ ꯄꯨꯛꯁꯨꯝ ꯁꯨꯝꯈ꯭ꯔꯦꯗꯅ ꯀꯩꯅꯣꯅꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕ ꯏꯆꯥꯅꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝꯃꯤꯅꯣ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯗꯨꯒ ꯃꯧ ꯑꯍꯟꯁꯤꯁꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯑꯁꯤꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯂꯨꯈꯣꯏ ꯑꯃꯗꯤ ꯅꯨꯃꯤꯠ ꯂꯩ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯑꯅꯤꯃꯛ ꯃꯥꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯔꯤ ꯆꯥꯛꯈꯨꯝꯗꯤ ꯊꯪꯅꯕꯅꯤꯅ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯅꯩ ꯅꯨꯃꯤꯠ ꯂꯩꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯏ ꯑꯣ ꯅꯨꯄꯥ ꯅꯪꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯥꯗꯨ ꯄꯨꯔꯛꯑꯣ ꯉꯁꯤꯗꯤ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯅꯍꯥꯟꯈꯩ ꯋꯥꯏ ꯆꯤꯜꯂꯝꯕꯗꯣ ꯉꯁꯤꯗꯤ ꯋꯥꯏ ꯄꯨꯛ ꯁꯪꯂꯦ ꯉꯁꯤꯗꯤ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ ꯅꯨꯃꯤꯠ ꯂꯩ ꯃꯆꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯇꯥꯔꯁꯅꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯤꯕꯅꯤ ꯉꯥꯗꯤ ꯂꯩꯄꯣꯟꯇꯦ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ ꯀꯗꯥꯏꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯗꯨꯅ ꯉꯥ ꯂꯩꯔꯛꯄ ꯀꯥꯏꯅ ꯁꯅꯥꯔꯩꯅ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯃꯁꯤꯗꯤ ꯃꯥꯅ ꯍꯦꯜꯂꯝ ꯌꯥꯄꯣꯟꯇꯦ ꯑꯣ ꯅꯨꯄꯥ ꯅꯪꯅ ꯁꯦꯝꯂꯤꯕ ꯉꯥꯗꯣ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯆꯥꯛ ꯊꯦꯡꯉꯦ ꯏꯃꯥ ꯕꯥꯖꯤꯅ ꯁꯥꯎꯔꯛꯂꯅꯤ ꯂꯥꯛꯄꯤꯔꯣ ꯏꯁ ꯃꯥꯏꯁꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯣ ꯃꯤꯅ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯍꯦꯛꯇ ꯊꯣꯡꯉꯦ ꯍꯥꯏꯕ ꯃꯤ ꯌꯥꯝ ꯂꯩ ꯂꯩꯀꯥꯏꯁꯦ ꯂꯩꯇꯦꯁꯨ ꯈꯪꯗꯅ ꯑꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯃꯅꯝꯗ ꯈꯪꯒꯅꯤ ꯃꯔꯣꯏ ꯈꯔ ꯊꯥꯎꯗ ꯉꯧꯔꯒ ꯃꯈꯣꯜ ꯃꯥꯜꯍꯟꯗꯣꯏꯔ ꯈꯪꯄꯣꯟꯇꯦ ꯑꯣ ꯃꯔꯣꯏ ꯉꯧꯒꯦꯔ ꯉꯧꯔꯣꯏꯔ ꯊꯣꯡꯂꯗꯤ ꯊꯣꯡꯂꯦ ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯆꯤꯅꯤ ꯍꯥꯏꯒꯦ ꯃꯅꯝꯒ ꯊꯥꯗꯣꯛꯂꯣꯏ ꯈꯣꯏꯗꯤ ꯃꯅꯝꯗꯨꯗꯅꯦ ꯍꯨꯏꯒ ꯆꯦꯟꯁꯤꯜꯂꯛꯇꯧ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯑꯃꯅ ꯑꯃꯕꯨ ꯌꯩꯗꯅ ꯉꯥꯡꯅꯕꯗꯨ ꯊꯣꯛꯄ ꯂꯩꯇꯦ ꯃꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯔꯨꯅꯨ ꯀꯩꯗꯧꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ ꯅꯨꯄꯥ ꯌꯦꯡꯉꯨ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯃꯥꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯕ ꯉꯥꯡꯅꯤꯡꯂꯒ ꯉꯥꯡꯁꯅꯨ ꯅꯪꯇ ꯈꯨꯝꯂꯨꯅꯨ ꯃꯇꯣꯝꯇ ꯇꯜꯂꯒ ꯇꯣꯛꯆꯈꯤꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯃꯥꯟꯅꯔꯒ ꯀꯩꯗꯧꯅꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕꯅꯤ ꯌꯥꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯂꯩꯅ ꯂꯥꯛꯇꯅ ꯀꯧꯔꯤ ꯅꯨꯄꯥꯎ ꯅꯪꯕꯨ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯐꯃꯨꯡꯗ ꯁꯤꯔꯕ꯭ꯔꯣ ꯅꯪꯕꯣ ꯋꯥꯍꯩꯁꯦ ꯅꯨꯃꯤꯠ ꯂꯩ ꯏꯇꯠ ꯇꯠꯇꯅ ꯁꯤꯖꯤꯟꯅꯩ ꯀꯌꯥꯔꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯇꯧꯍꯣꯏꯗꯕ ꯋꯥꯁꯤ ꯍꯥꯏꯒꯅꯨ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯁꯤꯖꯤꯟꯅꯩ ꯁꯣꯝꯗꯅ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯕ ꯈꯨꯝꯕꯗꯤ ꯂꯥꯏꯔꯨꯅꯨ ꯇꯨꯃꯤꯟꯅ ꯌꯨ ꯊꯛꯄ ꯆꯠꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯂꯩ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯏ ꯈꯣꯡꯊꯥꯡ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯍꯩꯃꯥ ꯂꯩꯔꯝꯗ꯭ꯔꯦꯅ ꯁꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯁꯤꯗꯤ ꯆꯠꯂꯝꯂꯅꯤ ꯃꯥꯒꯤ ꯊꯛꯐꯝꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯌꯥꯝ ꯇꯥꯔꯁꯅꯨ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯅꯨꯃꯤꯠ ꯂꯩ ꯍꯣ ꯆꯠꯂꯣ ꯅꯅꯦꯡ ꯇꯞꯅ ꯊꯛꯂꯨꯔꯣ ꯑꯗꯨꯒꯅꯦ ꯌꯨꯝꯗꯗꯤ ꯍꯜꯂꯛꯂꯅꯨ ꯀꯥꯏꯗꯅꯣ ꯆꯠꯂꯒ ꯁꯤꯔꯨꯔോ ꯑꯩ ꯋꯥꯏ ꯑꯃꯨꯛꯇ ꯁꯪꯍꯧꯒꯦ ꯂꯥꯎꯔꯤꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯅ ꯂꯥꯎꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯃꯣꯏ ꯕꯥꯖꯤ ꯑꯣꯟꯊꯣꯛꯅ ꯖꯥꯠ ꯅꯥꯏꯗꯦꯗꯀꯣ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯩ ꯄꯦꯜꯂꯦꯗꯀꯣ ꯀꯗꯥꯏꯗꯩꯅꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯕꯅꯤꯅ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦꯀꯣ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯔꯦ ꯃꯃꯥ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤꯅ ꯂꯦꯟꯕ ꯇꯥꯔꯦꯗꯅ ꯁꯅꯥꯔꯩꯅ
ngang li chata bra nupa ai di khut ka se maring chali ko nati ma na ngang li sibu taw hai ri bra haiba nati sumai na kana na ngang nagi ima subaji sune asibu sum ta da na lei haibani da ai sum ta da na lei ba singam laktre da masam se amuk ta phoi ru khige da nupa ngai hoi ko nupi madu ya ko ai na ngasai de ga hai se nang ta da mali asumna mani na magi nupi ke asawa phatha biduna themlaga thamli mani amadi sanare yamne ingtappa kanada sukai da ba yumduda mama mapagi marumda ahal sana leibada madik jai laikai duna mani amadi sanare ki matau tamjau hainari bani ngaklai raga nupa ama sor thabe honduna senchilai aduga yumsibu kana kana lege memchana kana no kai daure kari no na sabe papa khat padong na tauri budubu kai daure ge hayu ne lukhoi kai daure ge nupa duna khudom bithenduna lukhoi do laikai ki pugre jobada memcha ipapa khana kai no aisibo asi haiduna asumna kauri o moi ba ji imagi mani noi bata bro lukhoi do asi hairam laga memcha senki atai su memcha ne senki budu uraga moishu tanari lukhoi pukri taw duna leirambadu ubada memcha pukri mapan duda wanthaki mani sanare kunjo loina thunglari laikai ki misu loina laknari aduga numit leidi pawshe tadri madi chakpuk thana chasilaga phamungda tumduna leiribani somdana manina kapna laikai ki mi kharaga kumduna manau bu lokhatli memcha ngak leiraga gyan tari memcha kapna machabu konduna imagi tomba nangi mabu thadokduna kadai de chatkai bano ha yaruye nangna mabu thadokduna chatpa yaruye hogalose yumda chalase imagi tomba sanare su kapna itay magi tomba nang boy khoi biyam thadok kadai de chatkai hai bano yaruye nang chatpa natay man lairingai de inaw mo kana da su po magam loye seogal nang nei ngon do ina chama aina sa nang kaya da nuksi sama nang ba ai ki hek ibuk thoki chagam lo na dau chama ne se nami to pango ai khoi mi ham nang bulo bula chala si yumda itay magi mo ngo asi hai tu na kabli asam na memcha amadi sanari lepak to on na thoina kap tu na khangli mani na kapna iyamba ke tomba iyamba bu kana ingdo dele huai bano ha se hogatlo ni iyamba na nang bu yum phaw bu po to pu ga dori bane nang bu iyamba na khara phagadra haidana thabak soba tamalu bu phattana bu oire kari no nang na dawse ngang bu sukamte kari nang na to ni hip to na leiri se bo hogatlo se yum da chala se tomba memcha na kapna masi pum na bakse he mo tombi nang na tukan bangak tani ko patte de ko nagse karino ki ay mau thiru bano ay na mau thiru baside icha mang na boy ramle namit lai nong thel pobok tu da tumba da gi makeup tholak pada mapan da kapna bagi makhol tari kai da no kapna ri china hai da na mapan tholak pada di sumang da tawram liba mayam da ubada kana kai do yauragi mayam kapna ri sibo kanare sumagi pakhum birakti adubu mamana imagi atomba haiduna kaurakpadu dabada namit lai senchilai aduga magi nupana leipakta phi angobana kuptuna hiplibadu ubada nupa nang kaidoragi kaino nang tawrisina hogalo asi haiduna masadu nomlaga kauduna kappi memchana kapna hey lamketpi nang ichagi masa sokat chakrasalo nang ichagi masa sokpayaruye nang na nang ginupa sida ngangli pa wanga chayri pa mi chay kanana tong nage ha ngasida nang pela ba na tro nang na nupa si sira ro hai kidai hojik te sire nang pela ba na tro ai kari oye sike ayam pende namit lai kapna imha namong no wakal tien bi oy ba na pum na magi mafam da lale ai ni puroi bada hai roi da wa hai ki ngang loi da ngang ki mai ham to ai hojik ta ni ngam lak tri ma ne chala le ne cha mo ngang pi hoi ma ne cha mo ngang pi ho asi hai duna mama gi makhong pai duna khorumi mache do onchin duna mo
ꯏꯆꯦ ꯅꯅꯥꯎꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯀꯣ ꯅꯅꯥꯎꯗꯤ ꯑꯉꯥꯡꯅꯤ ꯑꯐ ꯐꯠꯇ ꯈꯪꯗꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯦ ꯏꯃꯥ ꯁꯛꯄꯤ ꯏꯆꯦ ꯅꯪꯗꯤ ꯏꯆꯦ ꯅꯠꯇꯦ ꯏꯃꯥꯅꯦ ꯏꯆꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯅꯥꯎꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯗꯨꯁꯨ ꯈꯨꯔꯨꯝꯕꯤ ꯏꯅꯥꯎꯅ ꯀꯔꯤꯒꯤ ꯂꯥꯟꯒꯅꯤ ꯏꯅꯥꯎ ꯂꯥꯟꯗꯦ ꯂꯥꯎ ꯏꯆꯦ ꯀꯣꯟꯒꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯂꯩ ꯑꯃꯗꯤ ꯁꯅꯥꯔꯩ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯩ ꯂꯨꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯃꯄꯥꯗ ꯃꯃꯥꯗ ꯃꯇꯩꯃꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯁꯦꯜ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯇꯝꯍꯜꯂꯨꯕꯗꯒꯤ ꯑꯣꯛꯇꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯕꯗꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯔꯩ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯕꯅ ꯅꯨꯃꯤꯠꯇꯨ ꯃꯥ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯕꯅꯤ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯉꯁꯤꯗꯤ ꯐꯅꯕ ꯁꯤꯜꯂꯨꯕꯗ ꯐꯠꯇꯕ ꯑꯣꯟꯗꯨꯅ ꯏꯃꯨꯡꯗꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯊꯟꯈ꯭ꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯍꯩꯍꯩꯇꯕ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯉꯥꯡꯂꯣꯏꯗꯕꯅꯤ ꯁꯨꯝ ꯇꯣꯏꯅ ꯉꯥꯡꯂꯕꯗꯤ ꯆꯤꯟꯗꯨꯡ ꯏꯜꯂꯤ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤꯗ ꯈꯟꯕ ꯑꯐꯕ ꯍꯥꯏꯕꯗ ꯂꯧꯗꯕ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯃꯅꯤꯡ ꯇꯧꯅ ꯄꯥꯅꯤꯡꯕ ꯅꯨꯃꯤꯠ ꯂꯩ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯂꯦꯟꯈꯤ